kum lising ma chanipan marfudara mathoida British ki makha pon khraba matung da chu loilam lengak tagi ningkha tamnabagi lanjangdi lepa lekhide lising ma chanipan marfudara mathoigi matungda han banupi lan hairaga khangnakhiba lising ma samapan supna marigi ihau amasung lising ma samapan tara humdoida isingi khazna amasung force labor gi mayokta horakhiba ihau singi matungda British loi lengakpo sauna singnakhiba Manipur puarina natheiduna thamlamba yararoidaba ihau ama haiba tarabadi lising ma samapan tara taretagi lising ma samapan tara mapal phawba soknakhiba khongjai lan hairaga hena khangnaba kuki singi ningtam lan aduni haibe yai lan adu British nadi rebellion ni hai adubu Manipur miyam nadi ngasi phawda leibak sigi ningtamba hanjinnaba loi mapugi mayokta soknakhiba lan khongjai lan haina khangnari tasengnamak lan adu awangmongpok ngangkhaida British loi lengaki mayokta horakhiba mayek senglaba ningtam lan amani lising ma samapan tara maridagi Europe ta malengi ahanba lanjawgi meri chuba hokrabada Manipurda palamba British loi lengaki thawinchindagi matamdugi Surachan Maharaj da ahanbagi oina lupa lakh ama mathangdana lupa lakh amaga lising kunthra mari langi mateng oina amadi langi loan oina mateng panghanki masidagi hendoktana lanjaw kanna soknariba France da langi kom tawhannaba kuli oina pot buhanaba base game na chingba sabada sizinanaba kuki amadi nagasingna ayamba oiba mioi lising anigi labor core amasu mapanda thanki namduna kuli khongatpagi thawong adu miyamna penakhide maru oina kuki lu chingba singna yakhide matam aduda Manipurgi singi lengak asi British officer amagi hakthengnaba miyeng khada leirami aduga tampak lamna ningthogi miyeng khada thamlami British lengakna singmi singa samnaba amadi yangsinbiba watpadagi singi lamsingda lambi thong yumlei kairei amasung sel thungi phibam phalamde hanadi masagi lengaki ningtamba mapung phana leijaramba singi ningthau singi matik mangamda loi lengak lakpadagi makhoigi ningtamjaramba adu mangkhiba loi lengak pasingi mihut lambu singna awat apa charaba yumthong khudingdagi lupa hongi house tax khomba British officer singda lakpada singmi singbu kuli oina pot thanganba asina singbana singmi singbu khoidau sawat halami saksida isingama samapan tarani pal yoksilakpada ahanba lanjawgi labor masing walakpadagi hanagi adugumna anisuba labor core ama Egypt ta thananaba thorang toki amasung political agent Higgins na kuki naga singmi sing namduna recruit taunaba yathang thoki yathang asi kuki lusing basingna amatta oina yakhide tanja asida singa kham sana jawa koba mitei amana su saugatuna makhalamgi kuki singna loilengak pasingi mayokta langi meri chuba hoki ahan boina lisingam samapan tara taret ki December tara mapalda kuki singna ithai forest station da landaki mairi adu thunamak Zampi Henglep Mombi amasung Sachata Sandoraki mafam sing asida kuki singa British lan misinga akan balan soknaki amasung nakal animakta achi ana asok apan yamna thoki lising ma chanipan marfudara mathoida soknakhiba Manipurgi ningtam lan adugi hek matungda khongjai lan asina Manipurgi leimaida British ki mayokta soknakhiba khwaidagi singthaningai oiba maruoiba ningtam lani malengi oinazu lising ma samapan tara tare tara nipalgi tangkak asi ahong mana thanki Tanja asidani Britain, France, Portugal, Germany na singba imperialist power singna Africa amasung Asia mahade singda makhoigi loilam semgalakpa amaromdana Russia da imperialism gi mayokta Lenin gi Bolshevik revolution na mai paklakhibasu South East Asia gi lebak ayamba imperialist power singi khubam nungda leirakpa asigumba puwari gi tangkak amada Manipur gi akoibada khundariba kuki singna amato oina British loilam lengak pasingi mayokta ningtam lan ama sathakiba haibasi yamna maru oi adubu kuki singi ningtam lan asi sahi ahumlom songnaраklaba matungda British singi di chinjak amasung khulai watkidaba amaromda kuki singina lan songnaringaida law ohodabana chinjaki awatpa leirakpa khulai matik sadaba asina chingba maram kayadagi maithiki kuki lusing basing ayamba phaki khadana changjaki pharaba lusing basing adu British na Imphal Kohima amasung Asangi Sadiagi jail singda thamki amasung makhata na Andaman amasung Nicobar gi cellular jail da chu thamki ising ma samapan tara taret ki kuki singi ningtam lan asi chumnata British ki recruitment policy yaningdabadagi haurakpa oikide masina Manipur gi loilongi puwarida hiram khudingmakta loilongi mayokta singnakibagi mayek senglaba wakhalon ama piba ngangki Landa maithi jarabasu kuki singi ningtambagi wakhal amasung thaunadi hanba laikhide masigi khudamdi malengi ani suba lanjaw yawraklabada India bu British ki khubanumdagi ningtamanabagi damak Japan Bangalore Subhash Chandra Bose ki Indian National Army na Manipur da sangsilakpada kuki singna British ki mayokta makhoigi mateng pangki masigi damak
ꯂꯥꯟ ꯂꯣꯏꯔꯛꯄꯗ ꯀꯨꯀꯤ ꯄꯥꯊꯣꯛ ꯀꯌꯥꯃꯔꯨꯝ ꯐꯥꯗꯨꯅ INA ꯒꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯀꯣꯜꯀꯥꯇꯥꯒꯤ ꯖꯦꯜꯗ ꯊꯝꯈꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯅꯤꯡꯇꯝꯍꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯄꯥꯊꯣꯛ ꯀꯌꯥꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯃꯁꯨꯡ ꯖꯦꯜꯒꯤ ꯑꯋꯥꯕ ꯈꯥꯡꯈꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯗꯝꯗꯝꯒꯤ ꯅꯤꯡꯇꯝꯕꯗ ꯁꯤꯡꯅꯔꯛꯈꯤꯕ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯈꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯁꯦꯝꯂꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯍꯧꯅꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯑꯆꯧꯕ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯀꯨꯀꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯒꯅꯤ